ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯗꯅꯤꯁ ꯑꯗꯤꯜ ꯀꯣꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯄꯨꯟꯅ ꯁ꯭ꯇꯗꯤ ꯇꯨꯔ ꯑꯃ ꯆꯠꯂꯝꯃꯤ ꯃꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯌꯥꯝꯅ ꯁꯨꯛꯈ꯭ꯔꯕ ꯆꯤꯡ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯑꯗꯨ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯛꯄꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯔꯛꯇꯨꯗꯒꯤ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯊꯣꯝꯕ ꯃꯈꯣꯏ ꯃꯔꯤꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯀꯥꯔꯨꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯣꯖꯥꯁꯤꯡꯅꯗꯤ ꯃꯃꯥꯡꯗꯁꯨ ꯆꯤꯡ ꯑꯁꯤ ꯀꯥꯔꯨꯒꯅꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯥꯅꯤꯡꯃꯟꯈꯤꯕꯅ ꯑꯣꯖꯥ ꯈꯪꯍꯜꯂꯝꯗꯅ ꯀꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯀꯥꯔꯛꯂꯤ ꯃꯁꯤꯗ ꯑꯃꯅ ꯍꯥꯏ ꯆꯤꯡ ꯑꯁꯤ ꯃꯇꯣꯟ ꯐꯥꯎꯕ ꯀꯥꯔꯨꯁꯤ ꯃꯁꯤꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯥꯛꯂꯝꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯄꯟꯊꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕ ꯔꯦꯅꯦꯗꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯆꯤꯡ ꯃꯇꯣꯟ ꯐꯥꯎꯕ ꯀꯥꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯁꯣꯝꯗꯗꯤ ꯑꯣꯖꯥꯁꯤꯡꯅ ꯊꯣꯝꯕ ꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯂꯦ ꯁꯥꯇ꯭ꯔ ꯑꯃꯅ ꯆꯤꯡ ꯑꯁꯤꯗ ꯀꯥꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅꯔꯦ ꯃꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯂꯒ ꯐꯪꯃꯟꯗꯕ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗ ꯀꯥꯒꯅꯨ ꯍꯥꯏꯅ ꯑꯗꯨꯒ ꯃꯣꯏꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯀꯥꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯦ ꯊꯣꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯆꯤꯡꯌꯥꯏ ꯌꯧꯔꯦ ꯃꯈꯣꯏ ꯋꯥꯃꯟꯈꯤꯗꯨꯅ ꯎꯈꯥ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ ꯊꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯔꯦꯅꯦꯗꯤꯗꯤ ꯆꯤꯡ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯈꯠꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯥꯈꯠꯄꯗ ꯁꯨꯔꯨꯡꯗꯧꯅ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯔꯦꯅꯦꯗꯤꯅ ꯁꯤꯗꯤ ꯁꯨꯔꯨꯡꯁꯨ ꯃꯥꯜꯂꯤꯅꯦ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛꯇꯪ ꯆꯪꯂꯒꯕꯨ ꯌꯦꯡꯒꯦꯅꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯈꯤ ꯃꯥꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯑꯩ ꯃꯁꯤꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯄꯟꯊꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯨꯞ ꯑꯃꯗꯒꯤ ꯁꯥ ꯃꯥꯟꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯔꯦꯅꯦꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯁꯥ ꯑꯗꯨ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯥ ꯑꯗꯨ ꯇꯥꯟꯅꯔꯛꯂꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯈꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯝꯕꯤ ꯈꯪꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯔꯦꯅꯦꯗꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯕꯨ ꯀꯧꯗꯨꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯜ ꯑꯃ ꯉꯪꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯍꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯔꯛꯈꯤ ꯔꯦꯅꯦꯗꯤꯅ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯣꯠ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯣꯠꯂꯦ ꯈꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏ ꯉꯥꯛꯇ ꯂꯩꯔꯝꯃꯤ ꯔꯦꯅꯦꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕ ꯀꯥꯟꯗꯗꯤ ꯏ ꯃꯌꯥꯝ ꯑꯃ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯀꯔꯥꯏꯗꯒꯤ ꯏꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯏ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯄꯤ ꯐꯤꯃꯨ ꯁꯦꯠꯄꯤ ꯑꯃꯈꯛꯅ ꯃꯆꯤꯟꯗ ꯏ ꯇꯩꯔꯒ ꯃꯤꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯃ ꯄ꯭ꯔꯦꯛ ꯊꯦꯛꯇꯨꯅ ꯁꯥꯏꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯦꯟꯒꯦ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕु ꯃꯍꯥꯛꯅ ꯀꯔꯣꯝꯗ ꯆꯦꯟꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ खितंग चथोक्लगा मसी अमद लोतुना लेरमी मतम असिदा रेनेदीना खल्ली महागना सारिबदु मीगी मखुटनी अददी कराइदगी मीनोने महागना सारिसिबो नत्रगा सुरुंग असिदा लाकप मीसिंग फादुना सारिबा जातला असुमना खन्ना खन्ना महाग किमन खिदुना तौफम खंगलमदे नुपी अदु हिंसाबीगी सायोल लौरदुना पाइदुना मफम अदुदगी थोक्लई
เรเนดีไฮส์นุปีสิดีหิงซาบิโอรเมนีมาดีไปทุกเครเนอาสมน่ะให้ดูนะลุลำบัดกี้เรเนดีดูทุกละอีมาดูบุมหากนะเฮกทุกละปะกะตุงลมตะกี้หิงซาบินุปีอดอไปชิลลักละกะนำชิลลักละมีส้มตนะทอมบะปิตรัมอามาดีนาริสมาคุยในเรเนดีบูคุยที่ทีรามีมาตามาซีนมีดาวารมอชิลลักเลยมาตามาซีพาวเรเนดีดูทีบขังมันตระบะอดุดามาคุยเอาหมดูปุ่นนะนวายตนะอุคาอามาดาพัมดูนะมวยนะปุรักปะอาซาทักขรัสซาดูนะปะทานรามีมาดูดาตุงลมตะกี้ทุ่มปะกี้สักันดากันนาโนอามานะตับเหล่านะไปอีอดุดากี้ยังทุกลูกประการดีเรเนดีโอยรำคีทุ่มบะนะอิงงักนะกันนาโนนั่งวะเด้ไอ้คุยดีนั่งบุตรีนะบัดวาระบันนี่เนี่ยนั่งอสุยามนะว่ากันตาดิสิกรีโนมีมาสิเดนนาริสนะอัสยาเรเฮเรเนดีนั่งบุกใกล้จะลุยโนไปตำนะอามุนาทีนั่งบุสิ่งมาตัวตะก็ยูระบมีมายามนะหังลักลีบะอดุดาเรเนดีนะเอายูรูเรการเดเซตุ้งนวัตตอลสิมาสิเดนนาริสนะไฮรีหายังดีอายุกันนะสักครั้งสิโกมารุปสินอาสมนะไฮนะดูนะมาคุยมาดีตุ้มนนนะบัดตองนรามีเนื้อหากเลยรักปริตมมีกับทอรักเลยมาตมาดูดาเรนีดีดูเลยรำใจมาดูดาปริตมนะเรนีดีก็ได้จักรวาอาสมนักขันดูนะมานารุสิงบูหกดอกละมีนาดิสนะก็ตัวรักยาโมมาดูดาทุ่มมาสู่หกลักตุนะก็ตัวนับยารักยให้นะหังอีมาสิดาปริตมนะเรนีดีดูเลยรำใจให้เป็นมีอาสมนะให้รักปะดาทุ่มบ่อามาดินนาดิสหกลักละมีมาคุยนะพุ่งยิงลูกประการดีอาหิงกิพุ่งบารอตาระกันเลยรำเลยมานาบสิงนะมาบุหจิกอมุกกระไดจะสัตว์อินโนมีไฮนะวาตานารามีมาตมาดูดานาริสกีงักชัมดาอิงเหล่าพคราตับตาอีมาดูดานาริสนะการิโนไฮนะยิงลูกบดีอีโอรามีมาดูอุบดานาริสนะอินเนตูไฮนะทุ่มบดายังฮันลีมาสิดกีทุ่มบอามาดินนาริสนะอีตารักพัมมาทักอดมดายังขัดปดดีมาคุยนึงอาศัยดกีงาดุนะฮิปลัมบาโนปาปามบีกีมาสาอดุดาเรเนดีนาตูงดุนะปริตมกิมคงดาจานดุนะปริตมนะงักชัมตังไขอามาตัดละดุนะมะกกมะขาได้ยานทรกะเลยบดูอุคีมาดูอุบดานาริสอามาติทอมบายามนักกีนักกันนั่นลาวกะเสียดคีมาแต่มาดูดาอุทักตะเลยริบาเรเนดีโตยามนักฮูบกคนจัดอามากันลอยนั่นนะนุกละอีอรุดกีหิงซาบิกิสายวันโอรดุนาตานารีทุ่มบันนาดิสยามนักกันเจลามีมคุยอันนี้นะอาสมเจลักปดามคุยกิมามังดามุสินมูบะอามาขังเล็บเล็บปักขีมาดูอุบดามคุยอันนี้ดูลำบีตรงงานมาพัมอามาดเจนักเรมคุยน่ะอาสมเจลัมบดกียามนักสาวรบะอุเซกอามาไปรักตุนาทุ่มบกิเลียงจุมดาซับตุนาปุรามีอดูกันนาดิสปุสูเลียงจุมดาซับตุนาบุคัดขีรามีอุเซกอดูนาอาสมไปรักละกะสิงเชปตรงนั้นตัวมาพัมอามาดาทุ่มบอามาดินนาริสปูท่าดารามีมาสิดานาริสนาไฮรีบายฮุจิกิอุจิกตุบูกันบุจิกโนฮุจิกิอุจิกตุบูงาไซเรนีดีโอละกันหลักว่าหินจาบิดุนนะโอละกันหลักว่าอุจิกโอระจัลโลมาสิดาทุ่มนะอารมณ์ก็ต้องมันดีนะให้ดีงาไซหินจาบิดุนนะโอละก็โอละดีมาพัมมาสิดาพัฒนาทำบิดิเสทำบิดมกันจะเนี่ยอาสมนามาคุยอันนี้นะกันบุอุจิกโนไอคุยบูกันบีรัมลิบสิบุไฮนะขันจานนรามีอดูกมาคุยในยามนุงไงตนะเลยฮูริบมารุปอันยาดูนิ่งสิงละดูนะอาสมลำบีตาบัดทีดูนลักรามีมาคุยอาสมลักบัดขารางมลับตัวบาเปลนอวยบมาพัมอามาดายาวรักเลยมาพัมมาดูดานายตุ้มเลยบายุมอามาทิ้งนรามีมาคุยอันนี้นะงาสิดียุมอาศิดาเลี้ยคราสีนุงาลก็ยุมดาฮัลสีให้นะยุมอดูดสังเล็กเลยยุมมาดูดาอาหันโอรบีอาไมบีเตียมบีโกบีฮันูบีอามาคักเลรามีมาดูดาทุ่มอามาตินาริสมาคุยอันนี้นะอีโวไอคุยอันนี้อาราปักขุลดกินเนงาสิตังไอหิงเล็กจากเกให้ดูนะอาหันอดูดาไฮรามีอาหันอดูนะยายดาอดูบูนักคุยใครตัวบลาปโนมานาบาอันนี้อดูนะอีโวไอคุยสติตูรมันลาปเนสิงงาสิดากาดูนะเลหกนีอาสมนะมาคุยจะทุกขีบัตถกดปุ่นมักลีรามีวารีสิงห์ดูตาร์มาตุงอาหารนั่นนะพาเรปทารุโรไฮอีทุ่มอมาดินาริสมาคุยจะทุกลีบาวารีสิงห์ดูนิ่งสิงดูนะนุ่งไอตันเลรามีมาสิดนาริสนะไฮอีโอซาสิงห์สิดกากันโอไฮบดูยารำเลบดีไอคุยจะทุกลีบทดกสิงห์เสทุกลำลอยเดบันิโกทุ่มนัสุหอยใบไอคุยยามนัสหอยครบันี
asumna maru ani adu wari sana sana thomba amadi naris waruduna tumthakre somdadi hanagi matawgum tembi adu sumang mayai da thuktuna laison tinson kaya sonbagi murum sonba hori murum sonbagi khonjal atu tabada naris amadi thomba makoi ani hawalaktuna karino tawriba sibo haiduna tumina yenglami ngahak leraga phimu sitpi lai hingsabi ado pairakhi marudagi amai bi tembi adu hena laison songalai tawriba matau punamak asi naris amadi thomba yum manungdagi tumina yengduna leiri phimu sitpi lai aduna mana ngamjabi thakta amai bi tembi aduda sanganaba kanna honai adubu sangbadi gamkhide amai bi tembi adusu magi akanba leiwa kaya sonduna tanthokli marudagi hingchabi aduna thomba amadi narisna imungda leibadu khangkhre masidagi hingsabi aduna imung aduda akanba sapu amaga loinana paisilaktuna thiembabu senduna puraga maning thonglomda phawdokhi masidagi amai bi tembidu imungda changlaktuna nariska watanarami somtana phimu setpi lai hingsabi aduna surung aduda thombabu pusinduna setuna sana ba honnari adubu shikpi amana lai hingsabi adugi mamaida paisilakpadagi lai hingsabi adu tusinkhirami masidagi hingsabi aduna thombada pairambadu khangtha thadorei masidagi thomba adu ngamjabi thakta kanna chenthorei mahana asumna chenthorappada renedigi makok adu taraga leibadu urami tungnomdagi phimu sitpi lai adu sathiba hingsabi amagi saigol oladuna maya launa kathoktuna tanarakli maduda thombasu kanna seli matam aduda renedigi satam manba ama tholaklaga mahaki matung inahanduna thombabu surung adugi mapan zawnaba lambi taklaki somdana phatraba laimu hingsabi adu thombabu phanganaba tanarakli adubu surung adudagi migi satam manba mami sami tawba khara tholaklaga laimu adugi lambi aduda saru sayang mayam ama phaijinbadagi laimu hingchabi aduna chelakpada khudi thijanduna tusilami tanja adugi khudong chaba lawraga thombadu surung adugi mapanda chenthoraki mahangna surungi mapan jawrakpada amai bi tembi amadi magi marup niras lepaga lerami masida amai bi aduna surungi thuglapam aduda achouba kom ama tawduna thamlami aduga amai bi tembi amadi niras thomba makoina marup amada lotuna lerami amai bi tembi na magi makhuta sijet amasu kanna pairi tanja aduda surung adudagi laimu hingchabi adu lauraga chenthorei mahanga lauraga chenthorappada surungi thokhamda tawriba kom aduda tasinki tanja aduda amai bi tenbina mahangna pairiba sejet adu mayaida singthattuna segaiki amai bi aduna sejet adu segaiba matamda komna taduna leiriba phimu sitpi laimu hingchabi adu masa adu segaiduna sikhi matamaduda niras amati thomba nungsina konaduna kapminnaki masida amai bi tenbina hairi aina matam kayadagi ngamdaduna lakpa thabak ama ngasidi nakoina mating pangduna mai pakle wafam maduda niras amati thombana karino hariba sibu haina hangakhi maduda amai bi tenbina wari adu lirakhi aina leramliba mafam aduda apipa khul ama lerami hariba khul aduda lai phatabi asina awa ana mihat mipun kaya pibadagi khul hongnakhibani aina matam kayagi mamangdagi lai phatabi asi tanthoknaba honaduna lakhibani adubu ngasidi ai mai pakle asumna hanubi adu yamna harawki tamasida thombana hai ibo na ibu kanbiduna anugu mapuk ama pokpire masigi dama kayen laman singjagani masida amai bi timbina hai ngasi nangna hinghauri base ai khaktana kanbani haiba yaroi surung asida phatraba laimu asina hatokhraba thawai kayana su nangi mating panglibani ne asumna waris hanaraba matung thomba amadi nirasna hanubi aduda makhoiga punna lairasi hairami adubu hanubi aduna yaramde masidagi thomba amadi niras makhoi ani yumlomda halakle hanubi adudi magi khul aduda laihore thomba amadi nirasna yumlomda lakpa matamda makhoigi imung manungna makhoibu thiba lakpada thingnaki masidagi makhoina surung amadi sing aduda
ꯁꯤꯈ꯭ꯔꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯞꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯁꯤꯈ꯭ꯔꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯝꯕ ꯑꯃꯗꯤ ꯅꯤꯔꯥꯖ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯤꯡꯍꯧꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯀꯤꯕ ꯆꯥꯡꯌꯦꯡ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯀꯤꯕ ꯆꯥꯡꯌꯦꯡ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯈꯨꯜꯒꯤ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯋꯥꯏꯇꯤꯡ-ꯁꯦꯠ ꯑꯃꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯖꯦꯀꯤ, ꯄꯨꯔꯅꯤꯃꯥꯗꯨ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯗ꯭ꯔꯕꯣ? ꯍꯣꯏ ꯚꯥꯏ, ꯐꯥꯎꯅꯗ꯭ꯔꯦ꯫ ꯐꯣꯟꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯗꯨꯏ ꯅꯨꯄꯤꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯊꯃꯣꯏ ꯀꯜꯂꯝꯒꯅꯦꯅ꯫ ꯁꯩꯇ ꯑꯣꯏꯕ ꯄꯥꯝꯃꯨꯏꯍꯦ ꯅꯪꯅꯒ ꯐꯣꯟꯒ ꯄꯤꯈ꯭ꯔꯤꯕꯗꯣ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯑꯆꯥꯛꯄ ꯃꯩꯗ ꯒꯤ ꯍꯥꯏꯔꯛꯑꯅꯨ꯫ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯏꯁꯣꯔꯅ ꯄ꯭ꯔꯥꯏꯅ ꯋꯥꯔꯛꯆꯅꯤ꯫ ꯀꯔꯤꯑꯕ ꯃꯅꯤ ꯏꯁꯣꯔ ꯍꯥꯏꯕ? ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯏꯁꯣꯔ, ꯀꯗꯥꯏꯗꯒꯤ ꯂꯥꯏ? ꯀꯥꯏꯗꯒꯤ ꯂꯥꯏ ꯑꯣꯏꯅꯤꯒꯤꯅꯦ? ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯀꯩꯅꯣ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯇ꯭ꯔꯗꯤ ꯅꯣꯏ ꯌꯨꯝꯗꯒꯤ ꯂꯥꯛꯀꯗ꯭ꯔꯣ? ꯐꯩ ꯂꯥꯏꯗꯣ ꯂꯥꯛꯑꯒ ꯄꯨꯔꯅꯤꯃꯥꯗꯣ ꯃꯥꯏ ꯋꯥꯔꯛꯆꯔꯅꯤ ꯃꯁꯥꯒꯗꯣ ꯃꯊꯦꯛ ꯊꯦꯛꯇꯅ꯫ ꯚꯥꯏ ꯖꯦꯀꯤ, ꯅꯪꯅ ꯃꯊꯦꯛ ꯊꯦꯛꯄ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏꯅꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯕꯣꯀꯨꯜꯗꯣ ꯃꯣꯏꯒꯤ ꯃꯆꯤ ꯌꯥꯏꯃꯗꯨ ꯉꯥꯟ ꯍꯤꯡꯆꯥꯕꯤ ꯑꯣꯛꯅꯩ ꯍꯥꯏꯕ꯭ꯔꯥ, ꯄꯨꯠ ꯑꯣꯛꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯅꯦ꯫ ꯃꯁꯥꯒꯗꯨ ꯃꯊꯦꯛ ꯊꯦꯛꯑꯗꯅ ꯑꯁ ꯕꯤꯀꯥꯔ ꯑꯃꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯍꯦꯔꯥ, ꯒꯟꯖꯥ ꯊꯧꯕꯒꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯂꯥꯏꯅꯣꯃꯤ? ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯂꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯪ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯣꯏ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯁ ꯚꯥꯏ ꯖꯦꯀꯤ, ꯑꯩ ꯋꯥꯁꯦ ꯅꯪꯅ ꯄꯨꯔꯥ ꯐꯥꯒꯤ ꯇꯥꯜꯂꯦ꯫ ꯍꯣꯅꯦ, ꯃꯣꯏꯒꯤ ꯃꯆꯤ ꯌꯥꯏꯃꯗꯣ ꯑꯗꯨꯅ ꯇꯨꯏꯁꯟ ꯍꯜꯂꯛꯄꯗ ꯅꯤꯝ ꯃꯈꯣꯡꯗ ꯑꯃꯨꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯅꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯇꯧꯔꯛꯂꯕ ꯖꯥꯠꯅꯤꯗ꯫ ꯃꯥ ꯃꯊꯟꯇ ꯎꯏꯁꯨ ꯍꯥꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗꯨꯗ ꯌꯦꯡꯍꯟꯕꯗꯗꯤ ꯃꯈꯣꯏꯗꯤ ꯎꯗꯦ ꯂꯣꯏꯅ ꯍꯥꯏꯔꯕ ꯖꯥꯠꯅꯤ꯫ ꯑꯗꯨ ꯌꯦꯡꯉꯨꯅꯦ, ꯃꯥꯅ ꯎꯔꯒ ꯑꯇꯩꯅ ꯎꯗ꯭ꯔꯤꯗꯨ ꯂꯥꯏ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯣ? ꯌꯥꯔꯁꯦ ꯚꯥꯏ, ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯤꯕꯨ ꯀꯤꯔꯗꯤ ꯆꯣꯔꯣꯛ ꯍꯥꯕꯨꯡꯅ ꯂꯥꯏ ꯁꯥꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯚꯥꯏ ꯖꯦꯀꯤ, ꯅꯪꯕꯨ ꯂꯥꯏ ꯊꯥꯖꯗꯕ ꯇꯧꯅꯨꯗ꯫ ꯂꯥꯏꯗꯅꯦ ꯁꯣꯏ ꯊꯧꯑꯣꯏꯗꯕ ꯇꯧꯕꯁꯦ ꯐꯩꯖꯩ ꯆꯠꯂꯤ ꯍꯥꯏꯅꯕꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯑꯥꯗ ꯂꯧꯔꯤꯡꯕꯤꯉꯩ ꯍꯣꯕꯤ ꯑꯃꯨꯛ ꯆꯦꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯍꯣꯏꯅꯦ ꯚꯥꯏ ꯃꯅꯤ, ꯑꯩ ꯍꯪꯒꯦ꯫ ꯆꯦ ꯇꯔꯨꯕꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯣꯕꯤ ꯆꯦꯜꯂꯛꯏꯗꯨꯕꯨ ꯂꯤꯟꯅꯒ ꯆꯤꯛꯄ ꯌꯥꯎꯔꯕꯣ? ꯆꯤꯛꯇꯤꯌꯦ꯫ ꯍꯣꯅꯦ, ꯑꯩꯈꯣꯏꯅ ꯂꯧ ꯂꯤꯡꯉꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯧꯔꯤꯗ ꯊꯝꯕ ꯐꯤꯁꯤꯡꯗꯣ ꯃꯊꯛꯇ ꯍꯨꯝꯒꯠꯈ꯭ꯔꯒ ꯆꯥꯏꯊꯔꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯃꯁꯤꯡꯁꯨ ꯊꯤꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣই ꯂꯧꯔꯤꯡꯕꯤ 3 ꯑꯣꯏꯔꯝꯂꯦ꯫ ꯂꯧꯐꯝ ꯑꯃꯗ ꯂꯧꯔꯤꯡꯕꯤ 3 ꯂꯤꯡꯕꯁꯦ ꯇꯧꯍꯩꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯅꯔ ꯈꯪꯗ꯭ꯔꯦ꯫ ꯍꯦꯔꯥ ꯏꯆꯦ, ꯐꯤꯁꯤꯡꯗꯨ ꯅꯨꯡꯁꯤꯠꯅ ꯍꯣꯡꯒꯠꯄꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯣꯏꯁꯨ ꯀꯤꯃꯟꯈ꯭ꯔꯦꯗ꯫ ꯍꯣ, ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤꯠꯅꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯂꯥꯏꯅꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯣꯏꯁꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ, ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯂꯕꯅꯤ, ꯑꯩꯈꯣꯏ ꯆꯠꯂꯦꯍꯦ꯫ ꯍꯣꯏꯅꯦ ꯚꯥꯏ ꯖꯦꯀꯤ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯃꯣꯏꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁ꯭ꯋꯥꯏꯁꯦ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤ꯫ ꯁꯦ ꯀꯥꯟꯗꯤ ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯌꯨꯝꯗ꯫ ꯑꯁ ꯚꯥꯏ ꯃꯅꯤ, ꯅꯣꯏꯅ ꯂꯥꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤ ꯊꯥꯖꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯃꯤ? ꯂꯥꯏꯗꯨ ꯂꯩꯔꯗꯤ ꯀꯧꯊꯣꯔꯛꯑꯣ꯫ ꯆꯠꯂꯣ, ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯆꯠꯂꯣ ꯀꯧꯊꯣꯔꯛꯑꯣ꯫ ꯚꯥꯏ ꯖꯦꯀꯤ, ꯅꯪꯕꯨ ꯂꯥꯏ ꯎꯅꯤꯡꯕ꯭ꯔꯅꯦ? ꯎꯅꯤꯡꯉꯤ ꯀꯩꯅꯣ꯫ ꯅꯣꯏꯅ ꯀꯤꯔꯤꯕ ꯂꯥꯏꯗꯣ ꯑꯩꯗꯤ ꯑꯝꯇꯪꯕꯨ ꯌꯦꯡꯅꯤꯡꯉꯤꯌꯦ꯫ ꯊꯧꯅꯥ ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦ꯫ ꯂꯥꯏꯕꯨꯗꯤ ꯂꯩꯌꯦ, ꯑꯗ ꯅꯪ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯐꯤꯂꯝꯗ ꯀꯩꯗ ꯄꯨꯠ ꯄꯪꯊꯣꯛ ꯊꯣꯛꯄꯒꯤ ꯋꯥꯅꯦꯃꯤ ꯚꯥꯏ꯫ ꯍꯣ, ꯌꯥꯔꯁꯦ ꯚꯥꯏ, ꯅꯪꯅ ꯂꯥꯏ ꯊꯥꯖꯗꯦ ꯍꯥꯏꯗꯣ ꯑꯩ ꯌꯨꯝ ꯑꯃ ꯇꯥꯛꯀꯦꯅꯦ꯫ ꯌꯨꯝꯗꯨꯗ ꯅꯪ ꯑꯍꯤꯡ ꯑꯃ ꯂꯦꯛꯄ ꯉꯝꯃꯕ ꯁꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯍꯟꯕꯁꯦ ꯁꯤ ꯄꯤꯊꯣꯛꯀꯦꯁꯦ꯫ ꯅꯪꯒꯤ ꯐꯣꯟꯗꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗ꯫ ꯀꯅꯥꯒꯤ ꯌꯨꯝꯅꯣ? ꯑꯩ ꯆꯪꯒꯦꯅꯦ꯫ ꯅꯪꯅ ꯀꯤꯔꯤꯕ ꯌꯨꯝꯗꯣ ꯑꯩ ꯆꯪꯒꯦꯕ꯫ ꯑꯗꯣ ꯚꯥꯏ, ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯍꯩ꯫ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕ ꯌꯨꯝꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯌꯨꯝꯅꯤ꯫ ꯅꯍꯥꯟꯋꯥꯏꯗ ꯑꯃꯥꯏꯕꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯌꯨꯝꯅꯤ꯫ ꯍꯣꯏ ꯌꯥꯔꯦꯅꯦ, ꯑꯗꯣ ꯌꯨꯝꯗꯣ ꯀꯥꯏꯗ ꯂꯩꯕ ꯌꯨꯝꯅꯣꯕ? ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯎ ꯋꯥ ꯅꯥꯄꯤ ꯃꯌꯥꯝ ꯁꯣꯡꯖꯜꯂꯒ ꯂꯩꯕ ꯌꯨꯝ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯌꯨꯝꯗꯣ꯫ ꯆꯠꯂꯣ ꯍꯩ, ꯑꯗꯨꯒꯤ ꯌꯨꯝꯗꯨꯗꯤ ꯉꯍꯥꯟꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯨꯏ, ꯃꯅꯨꯡꯗꯒ ꯆꯪꯗꯅ ꯌꯨꯒ ꯊꯛꯀꯥꯏꯔꯤꯅꯤ ꯀꯩꯅꯣ꯫ ꯚꯥꯏ ꯖꯦꯀꯤ,
ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏꯃꯤ ꯑꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏꯅ ꯆꯪꯉꯤꯗꯨꯕꯨ ꯅꯨꯡꯗꯥꯡꯗ꯭ꯔꯣ ꯅꯠꯇꯦꯗ ꯅꯨꯡꯊꯤꯟ ꯁꯨꯒꯨꯝ ꯀꯥꯟꯗꯅꯦ ꯑꯣ ꯑꯗꯨ ꯐꯔꯦꯅꯦ ꯅꯨꯡꯗꯥꯡ ꯑꯃꯇꯪ ꯆꯪꯉꯒ ꯌꯦꯡꯉꯨ ꯀꯩꯗꯧꯔꯛꯀꯦꯗꯣ ꯑꯣꯀꯦ ꯕꯥꯏ ꯑꯩ ꯍꯣꯔꯦꯟ ꯆꯪꯉꯒꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯦ ꯉꯥꯏꯈꯣ ꯖꯦꯀꯤ ꯅꯪꯅ ꯆꯪꯕꯗꯨ ꯑꯩ ꯎꯅꯕ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯃ ꯇꯧꯒꯗꯕ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯊꯥꯖꯔꯣꯏꯀꯣ ꯍꯣꯏ ꯐꯔꯦꯅꯦ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦ ꯁꯩ ꯑꯁꯨꯝꯅ ꯃꯅꯤ ꯑꯃꯗꯤ ꯖꯦꯀꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯝꯕꯜ ꯐꯥꯎꯕ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯨꯝ ꯑꯃꯗ ꯆꯪꯕ ꯍꯥꯏꯅ ꯌꯥꯅꯈꯤ ꯇꯁꯦꯡꯕꯒꯤꯁꯨ ꯌꯨꯝ ꯑꯁꯤ ꯀꯅꯥꯁꯨ ꯆꯪꯅꯗꯦ ꯑꯗꯨꯕꯨ ꯖꯦꯀꯤꯅ ꯃꯈꯣꯏꯅ ꯆꯪꯂꯒ ꯌꯨ ꯊꯛꯂꯨꯏ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯔꯩ ꯉꯝꯅꯤꯡꯕꯗꯒꯤ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯐꯥꯎꯕ ꯐꯖꯅ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯖꯦꯀꯤ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯇꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯅ ꯖꯦꯀꯤꯗ ꯐꯣꯟ ꯇꯧꯈꯤ ꯖꯦꯀꯤꯁꯨ ꯐꯣꯟ ꯑꯗꯨ ꯋꯥꯈꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯅꯤꯅ ꯖꯦꯀꯤꯗ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯊꯣꯛꯂꯨꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯁꯤꯗ ꯖꯦꯀꯤꯅ ꯑꯩ ꯉꯁꯤꯗꯤ ꯊꯣꯛꯂꯛꯑꯔꯣꯏ ꯅꯪꯒ ꯍꯥꯏꯅꯕ ꯊꯕꯛ ꯑꯗꯨ ꯆꯠꯅꯕꯒꯤ ꯑꯩ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅ ꯈꯨꯝꯃꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯤꯅ ꯚꯥꯏ ꯅꯪ ꯑꯗꯨ ꯇꯧꯒꯅꯨ ꯃꯐꯝꯗꯨ ꯇꯁꯦꯡꯅ ꯕꯦꯔꯥ ꯀꯥꯕꯅꯤ ꯑꯩ ꯃꯐꯝꯗꯨꯒꯤ ꯋꯥꯔꯤ ꯐꯖꯅ ꯈꯪꯉꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯈꯤ ꯑꯗꯨꯕꯨ ꯖꯦꯀꯤꯗꯤ ꯌꯨꯝ ꯑꯗꯨꯅ ꯀꯧꯔꯛꯂꯕꯒꯨꯝ ꯃꯅꯤꯅ ꯈꯥꯝꯕ ꯑꯗꯨ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯐꯔꯦ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯔꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯁꯤꯗꯒꯤ ꯖꯦꯀꯤꯅ ꯆꯥꯔꯖꯔ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯆꯨꯝꯅꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯨꯟꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯖꯕ ꯐꯣꯟ ꯑꯅꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯁꯤꯡꯗ ꯍꯥꯞꯆꯤꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯃꯍꯥꯛ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯦ 10 ꯇꯥꯔꯛꯀꯗꯧꯔꯦ ꯃꯇꯝꯗꯨꯁꯨ ꯊꯥꯁꯤꯔꯝꯗꯥꯏ ꯑꯣꯏꯕꯅ ꯌꯥꯝꯅ ꯃꯝꯕꯒꯤ ꯃꯊꯛꯇ ꯅꯣꯡ ꯆꯨꯅꯕꯒꯤ ꯒ꯭ꯔꯪ ꯒ꯭ꯔꯪ ꯉꯪꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯖꯦꯀꯤ ꯀꯅꯥꯁꯨ ꯌꯦꯡꯗ ꯀꯅꯥꯁꯨ ꯍꯧꯗꯅ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯀꯅꯥꯁꯨ ꯊꯦꯡꯅꯈꯤꯗꯦ ꯃꯁꯤꯗ ꯖꯦꯀꯤꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯁꯤꯕꯣ ꯃꯤꯒ ꯑꯃꯠꯇ ꯆꯠꯄ ꯎꯗꯦꯅꯦ ꯃꯇꯝꯁꯤꯕꯨ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯂꯥꯛꯄꯅ ꯃꯅꯤꯅ ꯍꯥꯏꯔꯛꯄ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯌꯨꯝ ꯑꯗꯨ ꯋꯥꯔꯛ ꯆꯕꯨꯜ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯌꯨꯝꯅꯤ ꯃꯤ ꯂꯩꯅꯗꯕ ꯃꯔꯝꯅ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯖꯤꯜꯂꯛꯂꯤꯕꯅꯤ ꯖꯦꯀꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯀꯥꯏ ꯈꯨꯟꯅ ꯀꯅꯥꯁꯨ ꯆꯪꯅꯗꯅꯕ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨ ꯂꯤꯠꯂꯒ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯦ ꯖꯦꯀꯤꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯍꯧꯗꯣꯡ ꯑꯃ ꯁꯤꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ ꯖꯦꯀꯤꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯀꯥꯞꯄꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯅꯝꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯍꯥꯟꯅ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯇꯤꯡꯈꯪ ꯄꯥꯟꯕ ꯁꯝꯕꯜꯂꯩ ꯄꯥꯝꯕꯤꯅ ꯈꯨꯔꯛ ꯍꯥꯡꯗꯕ ꯃꯈꯩ ꯁꯣꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯆꯪꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯈꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯟꯗꯠꯈꯤꯕꯒꯨꯝ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯅꯝꯅ ꯑꯁꯨꯝ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯏꯍꯥꯡ ꯍꯥꯡꯉꯒ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯖꯦꯀꯤꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯀꯥꯞꯄꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯈꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯟꯈꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯉꯁꯥꯏ ꯆꯠꯄꯗꯗꯤ ꯑꯋꯥꯡꯂꯣꯝꯗ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗꯒꯤ ꯊꯣꯔꯛꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯉꯁꯥꯏꯗꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯁꯤ ꯌꯥꯝꯅ ꯁꯣꯡꯍꯧꯕꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯐꯨꯝꯕꯪꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯨꯝ ꯂꯦꯞꯄꯝꯕꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯈꯤꯕ ꯎꯈꯤ ꯖꯦꯀꯤꯗꯨ ꯃꯁꯥꯗ ꯆꯤꯡ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯀꯤꯕ ꯑꯣꯏꯈꯤꯗꯦ ꯃꯁꯤꯗꯒꯤ ꯖꯦꯀꯤꯅ
mahakna ukhiba mi amagi mawong manba ama sangkhiba ka aduda torchlight adu kaptuna sangi mahakna sangakpa ka aduda ngasai mana yumdu changakpada sumangda tahawba asiba achouba hawdong adu hawjik mana sangai iba ka aduda targa leiramkhi madu ubuda Jackie du swai lauki matam aduda mahakna khali bai manina haibadu chumduriba jatla haina khallaga ka adugi akoibada mana pariba torchlight adu kapi asumna ka aduda koina kapada ka adugi kasi amada onthokna thina wangkhraba musinmuba maibi ki phijol setbi nupi ama leplaga leiramkhi madu ubada Jackie du ima haina phawa lawba nangdana gyan mangkhre masagi matung ngahak leiraga Jackie du gyan amuk laklei mahakna gyan lakpadadi magi manak aduda mana ukhiba asiba hawdong adu kullaga leiramkhi madu ubada Jackie na phuk hawlaklaga leimaija tariba torchlight adu khungatli aduga ka adudagi thoknaba honari asumna mahak uchin nachin ka arudagi thorakle mahak na thorakpada yum adugi atopa ka amada mioi ani wari sanabagi nuk khebagi khonjal tarai matam atuda Jackie tu saplipaga mana tariba khonjal adomda torchlight adu kaptuna yenglaga leikhi tanja aduda makhon jamna mingna nupi amana Jackie tangshla o haina kaurakhi khonjal adu tabada Jackie du masa adu tarang amada leikhre khanghaudana khonjal tariba ka adudagi achouba hawdong adu nupi amagi khonjalda nuklaga thorakhi Jackie hauji kari tawgadabano khangdana hawdong aduda mamit kuttaba makai yengduna leikhi tanja aduda magi phone ani adugi maraktagi amada phone ring khinglakhi matam asida khangprek khangduna mana pariba torchlight adu makhada thadakhi aduga mahakna phone adu furit khawdagi satokpadadi mana pariba phone adudagi khinglakpa ringtone oiramdrei masidagi mahakna khinglakliba ringtone adu karomtagi no haina koyeng jingakpada mana video namkhiba phone adudagi oiramki phone adudi mana ngasai musin muba awangba ama ukhiba ka aduta lehore mahakna gyan manglaga taramaga gyan lakpada hawdong ubudagi phuk hawlaga lakhibana phone adu khungat lakhidabani ka aduda phone adu hanjin khingduna leire masidagi Jackie na leimaija tariba torchlight adu khungat laga hojik mana ukhiba hawdong aduda yengi adubu hawdong adudi amuk leiramdrei masidagi mahakna ring khingduna leiriba phone adugi manakta tapna lakhi aduga ka adu yoraga ka adugi thongin panda lepki masidagi mahakna pariba torchlight aduna ka adugi akoibada koina kapi handakti karisu leiramde masidagi mahakna ka aduda kina koyeng yenglaga sangai aduga phone adu lakhot ki haina makut adu lamkhi tanja aduda Jackie ki tung oirapna torchlight ki mangal ni jawdaba kachin amadagi Jackie haina korakhi khonjal adu tabada Jackie na mamai adu tungda phatlauna yengthorai aduga mana pariba torchlight adu kapure yengbada onthokna thikhraba mamai mamit mafam marang khangdana kairaba khadang yaudbi maibi ki phijol chepi nupi ama phamlaga Jackie da munna yenglaga leiramkhi madu ubada Jackie du handak su kanna lauraga gyan mangkhre somdana magi manakta leiriba phone adu leptana khingli Jackie na phone adu sungpai paikhallaktaba aduda mani adu chingnaba phaurakle masidagi mahakna yum aduda maiba amaga loinana satlage haina khalaklami masigi mathakta Jackie ki yumgi miyoi singda Jackie na sakhiba adugi maramda wari sarami pawadu tabada Jackie ki yumgi imung manung singna Jackie bu saiba ngangba horakle adubu hundok rubadi yadabanina Jackie ki mapabunga loinana leikai gi mi khara tawraga yum aduda lakle makoya lakliba asisu manina pawadu tambaga lakpa nate amaiba kaungaringaida matam phanayamna hojin khrabani amaiba sing adusu yum aduda leiriba thawai adu tainaba ngamloi haiduna kanasu yarakhide kona thangda amaiba nongdrena yabiraktuna makhoi punna Jackie na hojik leiriba yum aduda lakle somdana Jackie tu
ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ ꯍꯧꯖꯤꯛ ꯖꯦꯀꯤ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯂꯩꯕꯒꯨꯝ ꯚꯥꯞ ꯃꯦꯟ ꯇꯥꯔꯝꯗꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯌꯨꯝꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯃꯩ ꯄꯣꯔꯛꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯃꯥ ꯃꯥꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯃꯥꯕꯗ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯊꯦꯡꯅꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯉꯥꯜꯍꯟꯕꯗ ꯃꯅꯤꯒꯤ ꯃꯤꯁꯀꯣꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯖꯦꯀꯤꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯖꯔꯤꯕꯅꯤ ꯃꯁꯤꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯂꯦꯝ ꯑꯗꯨ ꯊꯥꯟꯒꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯂꯦꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯀꯥꯏꯔꯒ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯖꯦꯀꯤꯅ ꯇꯣꯔꯆꯂꯥꯏꯠꯁꯤꯅ ꯀꯅꯥꯅ ꯊꯨꯒꯥꯏꯔꯤꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯁꯦꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯪꯅꯕ ꯀꯥ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯄꯤꯛꯅ ꯁꯣꯟꯊꯥꯡꯅꯅ ꯖꯦꯀꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯖꯦꯀꯤꯗꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯁꯤꯗꯒꯤ ꯖꯦꯀꯤꯅ ꯍꯩ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯃꯥꯒꯤ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯒꯤ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯀꯤꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯇꯣꯔꯆꯂꯥꯏꯠ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯀꯥꯏꯗ꯭ꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃꯗꯨ ꯀꯥꯞꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯃꯅꯤꯗ ꯐꯣꯟ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯀꯥꯏꯔꯝꯂꯦ ꯅꯝꯕ ꯆꯠꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯍꯦꯛ ꯍꯦꯛ ꯇꯨꯁꯟꯕ ꯑꯗꯨꯗ ꯐꯣꯟꯗꯨꯒꯤ ꯃꯃꯥꯏꯗꯨ ꯀꯥꯏꯈꯤꯕꯅ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯅꯝꯕ ꯆꯠꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯐꯣꯟ ꯑꯗꯨꯗ ꯃꯃꯥꯏ ꯀꯥꯏꯔꯕ ꯐꯣꯟ ꯑꯗꯨꯗꯒꯤ ꯁꯤꯝ ꯂꯧꯊꯣꯛꯂꯒ ꯍꯥꯞꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯀꯥ ꯑꯃꯗ ꯃꯤ ꯑꯃ ꯁꯣꯔ ꯐꯨꯟꯒꯠꯂꯒ ꯃꯤ ꯀꯧꯕꯒꯤ ꯑꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯌꯦꯡꯊꯣꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯉꯔꯪ ꯉꯔꯪ ꯂꯥꯡꯂꯒ ꯂꯥꯛꯈꯤ ꯃꯗꯨ ꯎꯕꯗ ꯖꯦꯀꯤꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯒꯞ ꯂꯥꯎꯅ ꯈꯪꯊꯤꯡ ꯊꯤꯡꯖꯤꯜꯂꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯈꯜꯂꯤ ꯁꯣꯝꯗ ꯑꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯧꯒꯠꯂꯛꯈꯤ ꯃꯁꯤꯗꯒꯤ ꯖꯦꯀꯤꯅ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪ ꯌꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯖꯦꯀꯤꯅ ꯃꯍꯥꯛꯅ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯄꯨꯟ ꯊꯝꯕ ꯀꯥꯆꯤꯟ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯃꯥꯏꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯂꯒ ꯖꯦꯀꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯖꯦꯀꯤꯗꯨ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯒ ꯆꯦꯟꯅꯅꯕ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯃꯥꯏ ꯏꯈꯨꯏ ꯈꯨꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ इहिंग नाहिंग सारगा लेरमखी मधु उबदा जेकीदु कन्न लावगा अमुक ग्यान मांखरे तंजा अदुदा जेकी की मपाक लोनरकपा मियोय कयाना इमुंग अदुदा अमायबना खोयरुमजरगा इमुंग चंगई जेकीना थोनावदगी उखरिबा अमुब परेंग परेंग अदु जेकी की मपागी कांगुसिंगना लाकपनी अदुबु जेकीना मागी ममुता बुट ब्रेड लाय ओइन उखिबनी असुमना जेकीबु कौ कौदुना असुम थिरकपदा जेकीना सिजिनबा फोन अमदी टॉर्चलाइट अमा थेंगनरे मसिदगी मखाताना असुम थिबदा जेकीदु साक्षंग ज्ञान मांगलगा लेरमखी मसिदा हेन कीबा अमना ममाई तुंग ओंथोकलगा पानबी माइबी की फिजोल सेटबी नुपी अमना जेकी की मनाक्ता फमलग लेरमखी मसिदगी मयामना संगपदा तपना होगलअगा असुम असुम चटखरे अदुगा खंगहौदना मांखरे नुपी अदुना हेक मांखिबगा मयामना चेनसेनदुना जेकीबु हौगतले अदुगा पोदुना पुथोरकले मसिगी मतुंग मखोय युम अदु थादोकलगा हलकले मतम अदुदा जेकीना लेरमलिबा माइबीगी युम अदुदा नुपी अमना नुपगी अकीब खोंजल अमा तारखी मसिदगी मयाम अदु हन्न येंगदना युम यौनबा मागी मागी थोकपा गम गम लाकनरी असुमना युम यौदुना अमाइबा नोंग्रेना
ꯂꯥꯏꯀꯠꯅꯕꯗꯒꯤ ꯖꯦꯀꯤꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯆꯪꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯆꯩꯅꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯃꯌꯥꯝ, ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯔꯤꯕꯗꯨ ꯆꯪꯅꯤꯡꯅ ꯆꯪꯂꯨꯕ ꯅꯠꯇꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯕꯅꯤ, ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯊꯦꯝꯖꯤꯟꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯖꯦꯀꯤꯅ ꯂꯥꯏꯕꯨ ꯎꯁꯤꯠꯇꯅ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯆꯪꯂꯨꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯖꯦꯀꯤꯗ ꯉꯥꯡꯕꯗꯨ ꯐꯅꯅꯕ ꯌꯨꯝ ꯑꯗꯨꯅ ꯀꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯗꯨꯅ ꯃꯌꯥꯝꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯖꯦꯀꯤꯗ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯖꯦꯀꯤꯒꯤ ꯌꯨꯝꯗ ꯃꯅꯤ ꯑꯗꯨ ꯉꯟꯇꯥ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯤꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯅ ꯖꯦꯀꯤꯕꯨ ꯍꯧꯗꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯤꯅ, ꯚꯥꯏ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤꯍꯩ, ꯂꯥꯏ ꯂꯩꯀꯣ, ꯂꯥꯏ ꯂꯩ, ꯑꯩ ꯉꯔꯥꯡ ꯁꯤꯔꯝꯗꯧꯔꯕꯅꯤ, ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯌꯨꯝ ꯌꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯚꯥꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯗꯅ, ꯑꯗꯨ ꯅꯪ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯅꯝꯂꯛꯇ꯭ꯔꯣ? ꯃꯁꯤꯗ ꯖꯦꯀꯤꯅ, ꯍꯣꯏ ꯚꯥꯏ, ꯅꯝꯃꯛꯑꯦ, ꯑꯩꯒꯤ ꯐꯣꯟꯁꯤꯡꯗꯨꯗ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯏꯔꯕ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯐꯣꯟ ꯑꯗꯨ ꯅꯝꯕ ꯆꯠꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯅꯤꯅ ꯐꯣꯟꯁꯤ ꯀꯥꯏꯔꯕꯅꯤꯅ ꯅꯝꯕ ꯆꯠꯇ꯭ꯔꯦ, ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯃꯥꯏ ꯑꯁꯤ ꯁꯤꯜꯂꯒ ꯑꯣꯏꯅ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯗꯨꯅ ꯖꯦꯀꯤ ꯑꯃꯗꯤ ꯃꯅꯤ ꯐꯣꯟ ꯁꯦꯝꯐꯝꯗ ꯂꯥꯛꯂꯒ ꯐꯣꯟ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯐꯣꯟ ꯃꯃꯥꯏ ꯑꯗꯨ ꯁꯤꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯂꯒ ꯖꯦꯀꯤꯅ ꯉꯔꯥꯡ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯅꯝꯕ ꯍꯧꯔꯛꯈꯤꯕꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗꯗꯤ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕ ꯍꯧꯗꯣꯡ ꯑꯁꯤꯕ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯕ ꯃꯤ ꯑꯃꯒꯤ ꯁꯕꯥꯟ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯈꯤ꯫ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯖꯦꯀꯤꯅ ꯃꯇꯨꯡ ꯏꯟꯅꯕ ꯑꯣꯏꯔꯝꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯖꯦꯀꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯆꯦꯟꯕ ꯍꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯃꯁꯤꯗ ꯃꯅꯤꯅ, ꯚꯥꯏ, ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯖꯦꯀꯤꯅ, ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯦ, ꯑꯗꯨꯅꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗ ꯃꯅꯤꯅ ꯐꯣꯟ ꯑꯅꯤ ꯄꯨꯁꯟꯕꯒꯤ ꯃꯔꯝ ꯍꯪꯈꯤ꯫ ꯑꯗꯨꯗ ꯖꯦꯀꯤꯅ, ꯀꯩꯁꯨ ꯂꯩꯇꯦ, ꯐꯣꯟ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯔꯛꯂꯕꯗꯤ ꯑꯃꯁꯤꯗ ꯑꯃꯨꯛ ꯅꯝꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯄꯨꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯤꯅ, ꯐꯔꯦ ꯚꯥꯏ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯐꯔꯦ, ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯔꯣꯅꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯖꯦꯀꯤꯅ ꯆꯠꯈꯤꯕ ꯑꯀꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯏꯕꯨ ꯊꯥꯖꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ꯫ ꯃꯇꯝꯗꯣ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯊꯥꯕꯜ ꯀꯟꯅ ꯆꯣꯡꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯣꯃꯁ, ꯑꯕꯤ, ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯥꯕꯜ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯑꯌꯨꯛꯇꯒꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯊꯣꯏꯗꯣꯛꯅ ꯊꯥꯞꯇꯦ꯫ ꯃꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯤꯕ ꯂꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯄꯗ ꯂꯝꯕꯤ ꯃꯄꯥꯜ ꯑꯃꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯄꯥ ꯑꯃ ꯂꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯤ ꯀꯅꯥꯁꯨ ꯇꯝꯅꯗ꯭ꯔꯕ ꯁ꯭ꯀꯨꯜꯅꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨ ꯑꯇꯦꯛ ꯑꯀꯥꯏꯁꯨ ꯌꯥꯝꯅ ꯊꯣꯛꯂꯕ ꯐꯤꯕꯝ ꯀꯥꯏꯔꯕ ꯁ꯭ꯀꯨꯜꯅꯤ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯂꯥꯏꯐꯝꯅꯤ ꯍꯥꯏꯅꯗꯨꯅ ꯄꯥꯛꯅ ꯆꯪꯅꯗꯕ ꯃꯐꯝꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯈꯤꯕꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯅꯗꯦ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯄꯥꯗ ꯑꯃꯝ ꯑꯊꯦꯡꯗ ꯀꯅꯥꯒꯨꯝꯕꯅ ꯍꯦꯛ ꯆꯠꯂꯨꯔꯕꯗꯤ ꯆꯠꯂꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯕꯦꯔꯥ ꯑꯗꯨꯝ ꯀꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯃꯁ, ꯑꯕꯤ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ
ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥꯁꯨ ꯊꯦꯡꯅꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯐꯠ ꯌꯦꯡꯁꯤꯜꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯠꯄ ꯎꯈꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯒꯦ ꯇꯧꯕꯗ ꯃꯃꯥꯟꯅꯕ ꯑꯕꯤꯅ ꯋꯥꯔꯤ ꯑꯃ ꯍꯥꯏꯔꯒ ꯄꯣꯏꯔꯩꯗ ꯏꯜꯂꯛꯄꯗꯒꯤ ꯄꯣꯏꯔꯩꯅ ꯑꯕꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯕꯗꯗꯤ ꯉꯁꯥꯏ ꯄꯣꯏꯔꯩꯅ ꯎꯕ ꯅꯨꯄꯤ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯀꯌꯥ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯌꯦꯡꯉꯨꯅꯕ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯐꯝ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯕꯜ ꯆꯣꯡꯈꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯁꯨꯝ ꯆꯣꯡꯉꯛꯄꯗ ꯊꯥꯕꯜ ꯆꯣꯡꯕ ꯌꯦꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨ ꯄꯣꯏꯔꯩꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨ ꯂꯦꯞꯄꯒ ꯅꯨꯄꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯊꯣꯃꯁꯅ "ꯚꯥꯏ ꯄꯣꯏꯔꯩ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯄꯣꯏꯔꯩꯅ ꯊꯣꯃꯁꯇ ꯑꯣꯟꯁꯤꯜꯂꯒ "ꯚꯥꯏ ꯑꯩ ꯅꯨꯄꯤ ꯑꯃ ꯎꯔꯦ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯊꯣꯃꯁꯅ "ꯀꯩꯅꯣ ꯚꯥꯏ ꯒꯨꯂꯤ ꯆꯥꯔꯛꯇ꯭ꯔꯕꯣ? ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯜꯂꯒ ꯆꯣꯡꯂꯤꯕ ꯊꯥꯕꯜꯁꯤꯗꯕꯨ ꯅꯨꯄꯤ ꯑꯃ ꯎꯔꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯝꯇ ꯅꯠꯇꯦ ꯑꯩꯗꯤ ꯆꯥꯝꯃꯅꯤ ꯎꯔꯤꯁꯦ." "ꯑꯁ ꯚꯥꯏ ꯊꯣꯃꯁ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ, ꯃꯑꯣꯡ ꯑꯃꯅꯦꯃꯤ." "ꯑꯣ ꯀꯗꯥꯏꯅꯣ?" ꯑꯁꯨꯝꯅ ꯊꯣꯃꯁꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ "ꯍꯧꯖꯤꯛꯇ ꯑꯁꯤꯗ ꯂꯦꯞꯍꯧꯕꯅꯦ, ꯀꯥꯏ ꯃꯥꯡꯈ꯭ꯔꯕ?" ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯊꯣꯃꯁꯅ "ꯅꯨꯄꯥ ꯃꯌꯥꯝ ꯂꯦꯞꯄ ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯦꯞꯄ ꯍꯧꯅꯗꯦꯀꯣ, ꯒꯦꯒ ꯑꯣꯏꯔꯝꯅꯤ, ꯀꯥꯟꯗꯦ ꯊꯥꯕꯜ ꯆꯣꯡꯉꯁꯤ ꯂꯥꯛꯑꯣ." "ꯑꯁ ꯚꯥꯏ ꯅꯪ ꯑꯗꯨꯝ ꯆꯣꯡꯉꯨ, ꯑꯩ ꯏꯁꯥꯁꯤ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ, ꯑꯩ ꯑꯁꯤꯒꯤ ꯂꯝꯄꯥꯛꯀꯤ ꯀꯥꯐꯝꯁꯤꯗ ꯂꯩꯒꯦ, ꯅꯣꯏ ꯆꯣꯡꯉꯒ ꯑꯁꯤꯗ ꯂꯥꯛꯑꯣꯀꯣ." "ꯑꯣ ꯁꯣꯏꯗ꯭ꯔꯦ, ꯒꯨꯂꯤ ꯂꯣꯏꯈ꯭ꯔꯦꯕ, ꯐꯔꯦꯅꯦ, ꯚꯥꯏ ꯅꯪꯅ ꯆꯣꯡꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒ ꯑꯕꯤꯒ ꯆꯣꯡꯉꯒꯦ, ꯑꯗꯨ ꯂꯣꯏꯔꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯣꯃꯁꯇꯤ ꯑꯕꯤꯒꯤ ꯃꯅꯥꯛꯇ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯗꯤ ꯂꯝꯄꯥꯛꯀꯤ ꯀꯥꯐꯝ ꯑꯗꯨꯒꯤ ꯖꯒꯥ ꯑꯃꯗ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯇꯥꯏꯗ ꯂꯦꯞꯄ ꯎꯈꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ "ꯀꯔꯤꯅꯣꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ? ꯑꯩ ꯈꯛꯇꯅ ꯎꯔꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯏꯔꯩꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯋꯥ ꯈꯔ ꯍꯪꯒꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯃꯐꯝ ꯈꯪꯗꯅ ꯄꯣꯏꯔꯩꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ "ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ?" ꯍꯥꯏꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯃꯥꯒꯤ ꯂꯨꯈꯝꯗ ꯄꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ "ꯀꯅꯥꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯄꯗ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕ ꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕ ꯑꯕꯤꯅ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ "ꯀꯥꯏꯗꯅꯣ ꯚꯥꯏ?" ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯑꯕꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯏꯉꯛ ꯉꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯒ ꯂꯩꯕ ꯑꯗꯨꯗ ꯑꯕꯤꯅ "ꯚꯥꯏ ꯄꯣꯏꯔꯩ ꯀꯩꯗꯧꯔꯒꯦꯃꯤ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯕꯤꯗ ꯇꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯕꯤꯅ "ꯀꯩꯅꯣ ꯚꯥꯏ ꯊꯥꯕꯜ ꯆꯣꯡꯐꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯎꯏ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯃꯁꯥꯅ ꯎꯐꯝ ꯊꯣꯛꯄꯅꯤꯅꯦ." ꯃꯗꯨꯗ ꯄꯣꯏꯔꯩꯅ "ꯑꯁ ꯚꯥꯏ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯣꯃꯥꯁꯇꯨ ꯄꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯒ "ꯑꯁ ꯑꯩꯗꯤ ꯑꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯒ ꯅꯣꯏꯅꯤꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯝꯃꯦ. ꯊꯦꯡꯉꯦ, ꯄꯨꯡ 1 ꯇꯥꯗꯣꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯕꯤꯅ "ꯚꯥꯏ ꯊꯣꯃꯥꯁ, ꯄꯣꯏꯔꯩꯁꯦ ꯂꯥꯏ ꯅꯨꯄꯤ ꯑꯃ ꯎꯔꯦꯌꯦ ꯊꯥꯕꯜ ꯆꯣꯡꯐꯝꯁꯤꯗ. ꯑꯗꯨꯅ ꯃꯥꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯐꯥꯔꯝꯃꯤꯅꯤ." "ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯔꯤꯕ꯭ꯔꯣ ꯚꯥꯏ ꯄꯣꯏꯔꯩ?" "ꯍꯣꯏ, ꯑꯃꯨꯛ ꯎꯏꯌꯦ ꯚꯥꯏ." "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯚꯥꯏ ꯊꯣꯃꯥꯁ ꯅꯪꯁꯨ ꯈꯪꯕ꯭ꯔꯣ?" "ꯈꯪꯉꯦ, ꯉꯁꯥꯏꯗꯩꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ." "ꯑꯁ ꯐꯔꯦꯁꯦ, ꯊꯥꯕꯜꯁꯨ ꯃꯤ ꯌꯥꯎꯗ꯭ꯔꯦ, ꯌꯨꯝꯗ ꯍꯜꯂꯨꯔꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯊꯣꯃꯁ ꯑꯃꯗꯤ ꯑꯕꯤꯅ ꯅꯨꯄꯤ ꯑꯗꯨ ꯅꯪꯅ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯤꯕꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯄꯣꯏꯔꯩꯗ ꯍꯪꯈꯤ꯫
ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯅꯨꯄꯤ ꯑꯗꯨ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯏ ꯑꯗꯨꯒ ꯃꯆꯤꯟ ꯕꯥꯜꯁꯨ ꯃꯨꯁꯤꯟꯃꯨꯏ ꯃꯃꯥꯏ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯉꯧꯏ ꯃꯆꯦꯠ ꯃꯆꯦꯠꯁꯨ ꯈꯥꯝꯇꯦꯛꯄꯗꯧꯅ ꯇꯧꯏ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯖꯤꯡ ꯂꯥꯎꯏ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯎꯕ ꯁꯨꯐꯪ ꯐꯪꯗꯦ ꯑꯃꯅ ꯑꯃꯨꯛ ꯈꯟꯖꯟ ꯇꯧꯗꯨꯅ ꯎꯕ ꯁꯨꯐꯪ ꯐꯪꯗꯦ ꯑꯍꯥꯟꯕ ꯑꯩꯅ ꯎꯕꯗ ꯍꯥꯏꯐꯦꯠꯇꯤ ꯎꯍꯧꯈꯤ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯕꯗꯧꯅ ꯇꯧꯏ ꯚꯥꯏ ꯄꯣꯏꯔꯩ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯩꯔꯣ ꯑꯁ ꯏꯁꯥꯁꯦ ꯇꯨ ꯈꯦꯎ ꯈꯦꯎ ꯆꯣꯡꯉꯤꯀꯣ ꯀꯣꯛꯆꯥꯎꯕꯤꯒꯥꯁꯤ ꯐꯨꯡ ꯐꯨꯡ ꯀꯥꯏ ꯌꯨꯝꯗ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯌꯧꯅꯅꯕ ꯄ꯭ꯔꯞ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯒꯝ ꯒꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯅ ꯌꯥꯝꯅ ꯀꯤꯅꯕ ꯂꯥꯏꯐꯝꯁꯨ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯄꯣꯏꯔꯩꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗ ꯎꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯅ ꯑꯕꯤ ꯑꯃꯗꯤ ꯊꯣꯃꯁꯇ ꯚꯥꯏ ꯑꯩꯅ ꯍꯥꯏꯕ ꯚꯨꯠ ꯅꯨꯄꯤꯗꯣ ꯇꯨꯡꯗ ꯏꯟꯅꯔꯛꯑꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯊꯣꯃꯁ ꯑꯃꯗꯤ ꯑꯕꯤꯅ ꯍꯥ ꯀꯔꯥꯏꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯃꯈꯣꯏꯁꯨ ꯎꯔꯦ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯋꯥꯏꯔꯞꯅ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯃꯨꯁꯤꯟ ꯃꯨꯕꯤ ꯅꯨꯄꯤ ꯑꯃ ꯒꯝ ꯒꯝ ꯂꯥꯛꯄꯗꯨ ꯑꯕꯤ ꯑꯃꯗꯤ ꯊꯣꯃꯁꯁꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ ꯊꯣꯃꯁꯀ ꯑꯕꯤꯒꯗꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯌꯨꯝꯂꯛ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯥꯟꯅꯩꯕꯤ ꯋꯥꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯒ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯁꯟꯕ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯄꯣꯏꯔꯩꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯁꯣꯡꯕ ꯂꯝꯄꯥꯛꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯕꯦꯂꯟꯇꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯄꯗꯗꯤ ꯊꯣꯃꯁꯀ ꯑꯕꯤꯒꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯕꯤ ꯑꯃꯗꯤ ꯊꯣꯃꯁꯄꯨ ꯀꯟꯅ ꯀꯧꯈꯤ ꯑꯁꯣꯝꯗꯅ ꯀꯟꯅ ꯆꯦꯜꯂꯤꯕ ꯊꯣꯃꯁ ꯑꯃꯗꯤ ꯑꯕꯤꯗꯨ ꯄꯣꯏꯔꯩꯅ ꯀꯟꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯄꯣꯏꯔꯩ ꯍꯨꯟꯗꯣꯛꯂꯝꯃꯦꯗꯅ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯅ ꯂꯥꯎꯔꯤꯕ ꯑꯗꯣꯝꯗ ꯑꯕꯤ ꯑꯃꯗꯤ ꯊꯣꯃꯁꯅ ꯄꯣꯏꯔꯩꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯊꯣꯃꯁ ꯑꯕꯤ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯥꯏꯅꯕꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝꯗ ꯄ꯭ꯔꯞ ꯍꯜꯂꯧꯔꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯎꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯒꯝ ꯂꯥꯛꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯑꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯅ ꯀꯟꯅ लाउरगा स्कूल अदुदा अमुक हंजिंदुना चेंसिल्ली अदुगा स्कूल अदुगे सेगाइरबा का अमत चेंसिंदुना लोटखी मतम अदुदा मखोइन लोटलिबा का अदुगी फगलांग वांगबदा नुपी अमन्ना चटखिबदु मचेक मचेक किंथरबा फगलांगी अहुबदगी उखी मदु उबदा मखोइ अहुमदु किखिबना करी तौगदबनो हाइबा मखोइ खंद्री तांजा अदुदा थॉमस की फोन अदु रिंग लाखी फोन की रिंग अदु खिंगलकपा अदुदा मखोइ अहुमदु होइमा हाइदुना खंप्रे खंग मसिदगी थॉमसना फोन अदु वखटली मदुदा थॉमस की मयामबना हाय नखोइ हौजु फौबा कायदा लेरिगे हा थाबल चोंगबो लोद्रिबो हौजु नोंगालामदाइगी पुंग अनि तारापासि फौबा कैदौरिगे हाइबनिदा असुमना nganglakpa aduda थॉमसना मखोइदा थोंगलिबा थौदोकसिंग अदु तमखी अदुगा हौजिक मखोइ स्कूल की मनुंगदा लेरि हाइनसु हाइखी वाफम अदु ताबदा थॉमस की मयामबा अदु स्वाइ लाउख्रे अदुबु स्कूल अदुगी मरमदा थॉमस तदी किखिनि खंदुना हाइदोकलमदि मसिदगी थॉमस की मयामबना हौजिमक मखोइबु लौबा लाक्लगे हाइनरगा फोन अदु थमनरी मसिदगी थॉमस की मबुंगना मागी इमुंग मनुंग ममा मपादा पाउ तंबदगी करिनो हारिसिबो हाइदुना मखोइ स्कूल अदुदा लाक्ले अदुगा अबी अमदी पोइरेगी इमुंग मनुंगदा थॉमस की मयामबना पाउ पीदुना अबी अमदी पोइरेगी ममा मपा अहल लमन सिंगसु स्कूल अदुदा लाखी सोमदना अबी थॉमस अमदी पोइरे मखोइ अहुमना लोलिबा का अदुगी कासिन अमदा करिनो अमुबा अमा फमलगा लेबदौना तौखी मदुदा थॉमसना माना पारिबा फोन अदुगी फ्लाक्स अदु कापतुना यिंगरुबदा मखोइना ngसाइदगी उरिबा नुपी अदु ओइरमखी मदु उबदा अबी अमदी थॉमस कन्ना लाउरगा का अदुदगी चेंथोखी अदुबु पोइरेदी का अदुगी कासिंदा फमलिबा नुपी अदुगी मनाक्ता प्रप्रप चंगसिलगा मासु फमदुना लेख्रे सोमदना थॉमस अमदी अभिना स्कूल अदुगी लंपाक जोरपदा पोइरे यावरमदबा अदुदा स्कूल अदुदा ओनसिंदुना पोइरेबु कन्ना कन्ना कौखी मखोइना असुमना कौरिङै मखोइना
ꯂꯣꯠꯂꯝꯕ ꯀꯥ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯕꯤ ꯑꯃꯗꯤ ꯊꯣꯃꯁꯅ ꯄꯣꯏꯔꯩꯕꯨ ꯀꯧꯗꯨꯅ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯗꯨ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯍꯧꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯐꯛꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯤ ꯑꯃꯗꯤ ꯊꯣꯃꯁꯅ ꯄꯣꯏꯔꯩ ꯄꯣꯏꯔꯩ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯀꯧꯔꯒ ꯃꯅꯥꯛꯇ ꯀꯤꯅ ꯀꯤꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯗꯤ ꯃꯃꯥꯏ ꯁꯨꯡꯂꯩ ꯂꯩꯊꯣꯔꯛꯇꯦ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯛꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯐꯝꯃꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯕꯤ ꯑꯃꯗꯤ ꯊꯣꯃꯁꯇꯨ ꯄꯣꯏꯔꯩꯒꯤ ꯃꯁꯥ ꯄꯥꯏꯕꯁꯨ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯕꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯄꯣꯏꯔꯩ ꯄꯣꯏꯔꯩ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏ ꯂꯩꯊꯣꯔꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯨꯕꯗ ꯄꯣꯏꯔꯩꯗꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯥꯏ ꯑꯗꯨ ꯑꯕꯤ ꯑꯃꯗꯤ ꯊꯣꯃꯁꯇ ꯁꯠ ꯂꯩꯁꯜꯂꯛꯏ꯫ ꯄꯣꯏꯔꯩꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯑꯣꯡ ꯑꯃ ꯇꯥꯔꯝꯗ꯭ꯔꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯏ ꯑꯗꯨꯒ ꯃꯌꯥ ꯑꯗꯨꯁꯨ ꯏꯅ ꯀꯣꯏꯇꯩ ꯇꯩꯔꯤ ꯑꯗꯨꯒ ꯃꯌꯥ ꯑꯗꯨꯁꯨ इही हिगꯠꯂꯒ कन्ना लाउरक्पा अदुदा अभी अमति थोमसतु कन्ना लाउरगा का अदुदगी कन्ना चेंथोरई मखोइना चेंथोरक्पदा मखोइगी अहल लमनसिंगना मखोइबु कौदुना थिरंबदु उखी मदु उबदा अभी अमति थोमसना मखोइ सिदा लैरे हाइदुना मखोइसु चेंसिल्ली मसिदगी मखोइबु थिरइबा मिया मदुसु तारदुना मखोइगी मनाक्ता चेंसिल्लई मतम अदुददी पोइरेदी यावरमदबा अदुदा पोइरेगी युमगी अहल लमनसिंगना पोइरेदी कराइनो हाइना हंगबदा मादी का मनुंगदा अकीबा सतप अमदा लेहुरे हाइना खुमकी मदु ताबदा करिनो हाइसिबो हाइदुना पोइरेगी अहल लमन कया का अदुदा चेंसिनखी मतम अदुदा पोइरेदु ज्ञान मांगलगा तारगा लेरमखी मसिदगी का अदुदा संगलकलिबा मखोइ मियोइसिंग अदुना पोइरेबु का अदुदगी थांदोरकले अदुगा पोइरेगी मयामबना माबु पोदुना मयुम लोमदा लाखी मसिदगी हौजिक पोइरेदु मयुम यौरी अभी अमदी थोमसतु पोइरेगी मनाक्ता लैरी तंजा अदुदा पोइरेदु सोरोन पारोन पंगलोन लोलई अदुगा फुक हौगलगा सेनखिनब होनरई अदुबु मयामना फाखी मतम अदुदा पोइरेदु सा कइना खोबदौना कन्ना कन्ना लाउखी मसिदगी मखोइ खरना माइबा अमा येंगनसी हाइदुना माइबा कौबा चटखरे तंजा अदुदा पोइरेदी ममादा येंगगा इमा आई कदौरगे हाइना हंगई मदुदा मयामदु पुंगंगई असुमना तौनदिङैदा थोमसतु मसा थक थक निलई अदुगा ज्ञान मांगलगा वान्थखरे अदुगा ममित्ति पांगदना ई थके हाइदुना कोइलाउ लौरई अदुगा मसा अदु लोंथेक थेकलागा हौगतनबा तौरई अदुबु मयामना करिनो तौरिबसिबो हाइदुना मयामना कन्ना फारमी मसिदगी थोमसतु तुमिन्ना अमुक लैख्रे अदुगा ममित पांगथोरागा आई कइदौख्रगे हाइना तपना हंगई तौरिबा असिदा मयामदु मकोक ngawri असुमना तौरिङैदा अबीदु अमुक मसा अदु खपसिन हिक हिक हाइदुना सोंगबा होरई अदुगा महाक कन्ना सेनख्रे अदुबु मनाक अदुवाइदा लैबा मिसिंगना सेनसिनदुना फाबदी फाउखी अदुबु अबिना मंगोंदा फारकपा मिसिंग अदुदा मयान सिगनबा होनबा अमदी लाउ खोंबा कयासु तौखी असुमना तौरिङै ngasai amaiba kauba satkhibadu maiba ama puduna laklei masidagi maiba aduna abida munna yenglaga mahapu mangolda puslakna ba haibadagi mayamna abibu namduna pharaga pusilai asumna tawrakpada abidu gyan mangkhre aduga mamit pangthora aga ai kaidokhrage haina amuk hanglai maduda maiba aduna magi manakta sangsillaga laigi oiba khara yenge tawrakpada माइबा अदुगे मनंगंदा कनानो अमना खोंपाकना कन्ना कौरखी मदुदा मयामना कनानो हाइना येंबददी पोइरेदु यामना सावना अकीबा सत्र अमग लोनेना माइबा अदुदा येंगुना लेरमखी अदुगा अमुक चेंसिलक्तुना माइबा अदुगी मखौरी मेटनबा होनरई मसिदगी मयामना चेंसिंदुना महाकु फाखी अदमना तौनरिङै करोमदगिनो खंगौदना माइबा अदुगी मकोकता सै अमना कंथरखी लाइबक फाबना माइबगी कोकते येटपा कुगेट अदुना खंदोकपदगी असोक अपंती यहौखिदी अदुबु चाइना अदुना माइबा अदु ज्ञान मांगे तौखी चाइना कंथरइबदु कनानो हाइना येंबददी थोमस ओइरमखी अदुगा पोइरेदी कैसु तरमदे मसिदगी माइबा अदुना अंगांग अहुमसी तोंगान तोंगान थम्मु हाइना हाइरकपदगी
अभी थॉमस अमती पोइरई मखोई अहुम तोंगान तोंगाना थमखी अदुगा माइबा अदुना हौजिक लाई चंगलिबा थॉमस के मनाक्ता संगसिलगा लाई ओइबा लाइरोन खरा सोलगा लाई खोइरमलई मतम अदुता माइबा अदुना मनाक अदुवाइदा लैरिबा मिसिंग अदुदा मितम अहुम सानबा हाइरखी मसिदगी मयामना कोइचेन चेनदुना खुदक अदुदा मितम अहुम साखी मसिदगी माइबा अदुना लाई चंगलिबा थॉमस ता ओनसिलगा हाय अइना पीगदौरिबा चकथाक असे लौरगा नंग चटखिगदबनी करिगुंबा चत्तबा तारबदी अहेनबा अकन लैवा कया सिजिन्नरकनी हाइना तना जानसिको असुमना अमाइबा अदुना हाइरकपदा लाई चंगलिबा थॉमसना अइदी मखोई अहुमगी इ थक्ति फावबा सुहन हल्लोई हाइदुना थॉमस तु तुमिन्ना अमुक असीबगुम तादुना लैख्रै मसिदगी माइबा अदुना सिंदूर खरा पिरकनबा हाइखी मसिदगी मयामना कोइलांग लांग अदुना सिंदूर खरा पीरी अदुबु सिंदूर अदु यामना यामलमदी मसिदगी माइबा अदुना सेंग खरगा पियु हाइबदगी सेंग खरसु पीखी असुमना माइबा अदुना हाइरकपा पोलम खुदिमक पीरबा मतुंग माइबा अदुना सिंदूर अदुगा सेंग अदुगा तोलगा जगोर अहुम येखी अहानबगी जगोर अदुदा हौजिक लाई चंगलिबा थॉमस बु फमहली अदुगा अतोबा जगोर अनीदना पोइरई अमदी अभिना फमहली असुमना अभी अमदी पोइरईना जगोर अदुदा हेक फंबगा थॉमस तु ममित खंगपांग पांगथोरई अदुगा अभी अमदी पोइरईदा मुन्ना येंगई अदुगा इ थके हाइदुना कन्ना लौरई मसिदगी माइबा अदुना लेवा कया सोलगा ngasai mayamna sarga purakhiba mitam adu maiba aduna paikhatlaga lewa khara soli masidagi maiba aduna magi khawdagi thang suri athauba ama puthoraklaga lewa ama soli maduda ngasaidagi kanna lauramba thomas tu tuminna leikhre maduda maiba aduna abi amati poireida मखोई गी मखुद खुदोंबी अदु तिंथोरकनबा हाइखी अदुबु पोइरई अमदी अभी यामना कीखी मदुदा अमाइबा अदुना थवाई मांगबगा थांगसिना खितंग लेनबगा करमबना हेना फै हाइना हांगबदगी अबीदु मखुद तिंथोरखी मसिदगी पोइरईसु मखुद तिंथोरखी मसिदगी अमाइबा अदुना मखोई अनिगी मखुत्ता माना पाइथोरकलिबा थांग सोरी अदुना खजिक लेलगा इ थोखनखी अदुगा इ अदु माना पारिबा मितम अहुम अदुगी मनुंगदा मितम अनिदा तहनखी मसिदगी अमुक थॉमस की मखुत्तगी इ खर लौनबा होनरकपदा थॉमसना यारमदी महाकी अकीबा सप्त कया तौदुना इ लौखितनबा कन्न तौरी अदुबु मयाम संगदुना फारगा नमदना इ अदु लौखी मसिदगी इ अदु वटलौरिबा मितम मदुता ताहनखी मसिदगी माइबा अदुना मितम अहुमदु ला अमदा हापगा खुबा अहुमलक खुदुना लाई कन्न खोरमलई मतम अदुता थॉमस तु कन्न लौरई अदुगा माइबा अदुता फुनबसु होनरई अदुबु मयाम संगदुना फाबनिना थॉमसता संगलिबा लाई अदुना करीमता सोकपा लाई अदुना माइबा अदुदा करीमता सोकपा ngamlamdi अदुगा ngasai makai abida amuk sang poireida amuk sang चोंगदुना संगलंबा अदुसु माइबा अदुना सिंदूरगा सेंगा तोलगा येपा जगोर अदुदा लैखिबना थॉमसता संगलिबा लाई अदुना करी अमता तौबा ngamखिदि मसिदगी माइबा अदुना पोइरई होइगी थोंगालदा अभी थॉमस अमदी पोइरई मखोई अहुमगी इ तैरबा मितम अहुमदु पुदुना थोंगालदा थोरकले अदुगा लैबाकता तपना थम्मगा लेवा खरा सोली अदुगा माना पारिबा सूरी अदुदा लेवा खरा सोलगा लैबाकता खंगयुंग युंगी मसिदगी लेवा खरा सोलगा सूरी अदु तपना सटकले असुमना माइबा अदुना लाई खोरमलकपदा अभी थॉमस अमदी पोइरई मखोई अहुमदु अमुक्तदा पुलप वानथखी मसिदगी सोमदा अमाइबा अदुना सूरी अदु पाइरगा अहुमलक उरु उंगलगा लेवा कया सोलबा मतुंग पोइरगी युमदा परप्रप लाई मसिदगी माइबा अदुना इसिंग असेंगबा खरा पियु हाइबदगी इसिंग असेंगबा खरा पीखी माइबा अदुना इसिंग अदु लौरगा लेवा खरा सोलगा अभी थॉमस अमती पोइरईता खिचली मसिदगी मखोई अहुमदु ज्ञान लाक्ले असुमना माइबना मखोई अहुमदु लाइकन खोइरमबिबदगी अभी थॉमस अमती पोइरई कैसु थुइदोकपा तौखिद्रे मसिदगी नोंगमनिनी लेरगा थॉमस पोइरई अमदी अभिना मखोई मखोईगी अहल लमनदा मफम अदु कमाइना तौबनो हंगबदा
ꯃꯐꯝ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯝ ꯑꯊꯦꯡꯗ ꯄꯥꯛꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫